Imphal West District Police ke commando team amana lona thingkraba lal holob Kykl ge active member ni haiba miyo yama khulai ka kona na fare hairi police na faraba Kykl ge member adugi maming Karam Satrajit chahi ni fugamanga apokpa ge maming Karam Chauba Chajing Karam awanglei kaidagi ni hairi police gi fangba pau gi matung inna ngarang numidang pung taruk khare halakpa aduaida Imphal West District ke manung chanba Singjamai supermarket gi famani hairi Police na wahang pahong tauba matamda Satrajit masa asi chahi asigi June thadagi hauraga Myanmar laiba Robert Kauba amagi kaman makhada thabak tauduna private establishment amadi general public tagi yamlaba sanfam kaya party gi fund gi khomgat khre haiba khangbangam le hairi faraba miyoi asidagi Beretta 9mm pistol ama kapayari ba maru taret yauba magazine ama lupa listing humfushu fagat pangam le hairi Farba miyoi asi Singjamai police station da makataba legal action laukhat naba sinakre hairi